Manipurda thokliba irang ase loisinduna mahausagi fivamda hanjilaknaba hotnabada Manipur laingakna High Court ki order sing implement tawkide haina High Court of Manipur gi hanage Chief Justice Siddharth Midulna phongdorakli. Bar and Bench na loba interview amada wafamasi phongdokladuna mahakna makhata na hai Manipurda thokliba irang asida law and order kaihandana miyamgi punsi amasung lanthum ngak senaba order High Court na pikhi adubo madu mapung fana execute tawba ngamkhide hena laibak thiribati Manipurda industry matik chana laitabana maram oiraga thabak phangdabagi achauba issue ama mayoknari Manipur gi miyamna nongmada changdaba yadraba potlam ayamba mapandagi pusilapani masina potchai gi mamalsu atyapakna wangle masinasu Manipurda ngasi orakliba fibam asigi achauba maram ama oiri Manipurda tangdu laita bahanjilaknaba tawba yaba thabak khudingmak tawramle executive sing dasu rule of law ngaknaba amade micham miyamgi punsi amasung lanthum ngak senaba thengkhang kayarak khangalamle Manipurda tangdu laitaba athubada hanjilakpa oirasanu hainasu mahakna makhatana phongdokhi.